पुनःपु खुरमजरी ngasi wari asi America gi New York City da leiba John Richard Koba isam samba accountant nipa ama da thokiba tasengba wari ama da yumpam oiba wari ni mahak ikhang khangogduna adventure trip ama South America gi mafam da chanabagi fireb lorami madugi pandamna Anaconda achowalin makal amani masi upa bai bisini mahak ke sigumba wakal asi hana kaidonungda khalubudi natte adubu mahak paisa yamna painingba taningbagi manglandi adu maksagatuna leiba misak amani aduna nongma mahakna article ama pabada thingnarami madudi New York Zoological Society na $50,000 gi offer ama pirami madudi kanagumana 30 feet natraga 9 meter dagi tadaba anaconda ama pharak pangamlagadi haiba paisa si pigini hena paisa gi mayai have si kan bazani kari thokani khandaba makai aki akhang tungoinaram laga John na award adu pangnaba anaconda phanaba magi darkar oiba potchai kharaga loinana South America gi khongset adu chatpa horaki asumna mahak mafam duda yorduna hi ama tongduna anaconda leiba mafam duda changchen ba horaki mahakna chatkadaba mafam asi 24 kilometer long wali jaga asi jungle tourist amatana changdana warning kya tawriba mafamni adubu pisagi mena akiba loin thadok lamlaga mahak sumasum changchalaki sumna sum lakona phana sangna changlala matungda John gi hi adu karigumba amada panbadagi lengba yadana mahakna makut thinjanduna yengnaba hona kirami adubu laibakti udi mahakna leiba jaga adu piranha haiba saing chaba yamna kahenadi chawdo nga makal asi yam marang kaina leiba mafam moirami asumna mahaki khubi edu piranha gi thawrba maya aduna kanna chilakirami John yam kanna lawrduna chaina du khangami laibak phaba haigadra mang leiba phomdagi turel gi torban du panglapti lapamde aduna John ariba pangal sin aduna turel pantam namagi hi du namduna laktuna mahak akhalaki mahak tipna ma kesu tobna mahak chaina khangna lermi adugo mekup kharagi tungda mahak khanglaki magi $50,000 gi award aduna sumnagi mangondagi fit manga taruk khaktamag lamna mangonda munne yengdra leire habisi tasengmani mabuk yam lamlaba anaconda amana magi chaklen amada chagarogi munne yengduna lerami matamsida John magi paisa phangningbagi wakaldu loinak makre kimonbadagi kari tawgune haiba loina kawre maki haksangduna chawrwa lin aduga fight tongnabagi sem sabagi mongni adubu magi wakaldunadi kamai tawduna sigumba sathiraba linjaw asidagi nanthoga chensige haibagi wakalda topong khangdana yam kina lerami tanja sida John mana pakhiba random website amadagi article amakhak ningsinglaki asuna mahakna khong sangna tingthoktuna longna lemai da hiptharami mana khalami chawrba linsina magi khomlomdagi hana ma yotpa umba horkani haina asumna mana hero sadana anaconda sibu umba horokpada thangna tinduna attack tawgani sini masimangni mana pakiba article gi instruction duda iriba kamai tawna mi chaba linna chawbana attack tarokpada fight tawgani haibu adubu tasengbadi John khanglamde website tuda iriyo punamak adu asengmana te phagini haibu reality dadi masigi method asidi linduna magi chinjak tu magi ponungde yosenbada henna thongadoribani sida sunatana anaconda singsi practice layer ni haidi magi chinjak singbu yam tamthina hatpada hi singlaba jiwa makalamani amadi makhoi magi machinjak chaba yotpa matamda su makhonglomde hana hawrga yotkande layo phaba haigadra John tuminna lengdana leibadagi ramana kalambadumakti mongonda thopkirami haibadi anaconda dona magi makhonglomde hawrga magi haksangi mathak thangba sarokta tapna tamna sum umsinba horaki adubu poor guy John haujiksu magi attack tawnabagi matang chaba tanja adu ngaidun lerami sigumba luraba tanja sida John ikhang khangudana yam maru oiba ma khangning ningsinglaki madudi magi masada thang amata yaudra haibsi magi thang dudi ana tonglakpa boat tuda yaurga lehorami hojikti John tasengna mi paiba yam kiba horoki ana kanjarami handaki matang sida aigi aroiba oirani ai soidana sirni hain pilitraba John turel khongban da leiriba magi boat tuda munne yengdra leki asuna magi hakchang asuma sum linduna punungda chingchen ba horoki masigi tungda magi makoki saruk khaktama yotkadam ngaiselaki asigumasi yamna tangna tokpa thodok amani habadi yam achowalin like anaconda python asina chingbasing asina magi machinjak amabu chapkhaidana hatoktana hingna yotpa habasi yamna tangthu asumna matang asida John sor honba phawng ngamlaktre yam wana sor holami magi mamitu sumami sami uba horoklami mitta mangal amata uba phanglaktre ma masagi heartbeat phaw masana taba horokirami asumna tamna magi usar sor adu thabe holamudu sum taptharakiyam hal aroiba mikup adu yoroki halsing haine miyobagi shiramdagi aroiba mikupta makoi punsida tokiba tawdo watoksing adugi matangda film amagum wakalda mathang urei haina adu masi John Richard ki oinadi oiramde magi aroiba mikuptu yoro phawda mana Paul Rosley gi yamna maming chalaba episode ama aduma ningsinduna lerami Paul Rosley power American naturalist amani mahangna TV stand amada samapu achowalin amana hingna yotpagi film ama namjerami tasengbadi Mr. Rosley na magi tamthiraba standu pangthokpa ngamnabagi dama well prepared tawkhirami mana yamna special suit dress ama semki masabu lindagi ngaktonaba suit adu carbon fiber material na saba
amani sida sunatana ngasida yamna special oiba chemical su mix torami lingi gastric acid tagi ngakthokpa ngamnaba amadi tube pai amasu sinarami aduna lingi mabuk manungda leiraba tungda polna sor homba ngamnaba adugumba protection suit adu lelum lagadi zone gi wari shoot panganba ama oiramba yabani adubu hojikti petrivida kwaidagi chawa linsing amagi mabukta leirabanina mahaki hojiki asa haibabu angakpa miracle ama thoktuna mabu kanbiba haibasi mangaire duguma miracle adumak zone gi punsida thokirami matam kharagi tungda zone mamit pangthoraki amadi mana uki tropical bird uche khara atiada paiba amadi nungsa mangalna tharba palm leaves ki maratagi phawjulaktana magi maithongna taba masibu sarga haibdu oirabajala masimangni zone na khankibasi dubu mikuptuda mahaki haksang pommadu saina khol phoraki mak sor sang sang holami amadi yam kahena around khorang basu phorami mana magi makhongomda yenglami asumna gyan taraki masidi sarga natina sidi taibangni haibdu ma sidri haibasi khanglakirami thongna paraba snake hunter dona oki magi khongobut amadi mojadi makong yaramdre aduga magi kongsingdu yam naba amadi yengbada yam hainadaba mai chakibagi mongda manba lakpong kya taduna leremki asumna mana koibada sum yenglakpada magi manakta karigumba big cat kaigumbagi khongul manba kya ikoi koidana chatkibagi mami taraga leremki turen torbangi lekhong marakta sigi oithokpa yaba explanation ama khaktani madudi linduna jonbu umbo loramdaida karigumba chobo sama laktuna lindudagi ngamba ma lakpadagi charamdana othoklamlaga kiduna jungle lomda chen kibo oigini haibisini zone magi makagi haksangi saruksing linduna yotpa hawamlabanina magi khomu but amadi mojado acid tongkiba natraga mabukta adumak lehobama amadi masina magi makhongi skin singda burn mark ya taadon lehoba oigini haibisini asumna research yam wana thawai phawdi hingduna hospital amada yorki asumna matam khara hospital da leiraba matungda mana khanglaki madudi New York Zoological Society na lauthokiba award adu cancel tawkhre matam kuirabgi mamangda haibasi mana article adu post tawkhibagi date adu fawa munni yengdana magi khongset adu chatpagi firep lawkhiba oiramki adubu jon kari sukhaludre mak mathawai hingna halaisi yam pharabani haina kanjaki asumna chayol amagi matungda jon magi mayum New York tamo halaki adubu Anaconda paisa amadi magi khusa amadi yauduna halakhirami post tawkhibagi matang sida video asi loisinjage aina ngaki matamda soiki lanki wero gosmiano puxel song ngakpigani siuma interesting oiraba topic ya asibu khangbi nabigidama channel asibu subscribe tobo kobiganu puna po mana khurumjari